Vậy quốc gia đâu vậy mà phim đi mẹ em hiểu ताखिबग लोयना MM story collection gi maikeidagi thawai haksang yawn tabiriba khwai khudimak ku ikok ngam khurumjari huji akanaba pau pizari boycott handokpa leite April ko manga da mass people kabe hoi sa yaw le hoi khambok ti yam thi aroi bikale huji khambok ti rang yam thing kale ani lai cái gì pina mang cái gì đó mà thu mà đó, hey thu đi hey, cà phê ala, hey, maro, hey, mấy cái ngao nào mà gì đấy, hey, lao. April ko mga da mass people's movement sa Tharagani Kokomi Coordinating Committee of Manipur Integrity na State Chief Minister Y Khamsan yang BJP gi MLA Minister Party Sigi leader amadi party simu sawali basing ay pangtok kadoriba kongjom degi thorom je saw yaba yaroi haina thanki wa phum ad handok palaite kariguma nampuda makoy thorom ase saw yaba laklaba su makoy nam lakadaba lamida ana panglaba amasung mamitang laba rusing basing gi mana kongjom na bamya puno kholaw kya lawmina si haina Kokomi miyamna April tawak kibluena April kumangada mass people's movement sa Tharagani haina su pungtokre marak sidang asinumidang pung tarong makhairom tabada si Minister Yumnang Khamsan chair logna pangthokkiba India gi MLA singi oiba mapamada hayang pangthokkadoiba khongjom degi thorom asi matangda su khnakhi haidi hayang state government silla pangthokkadoiba khongjom degi thorom asi Manipur governor Ajoy Kumar Balana chief guest amadi chief minister Yumnang Khamsan president oina saruk yagadoribani lampe pata laibo Kokomi gi mayang loisangda ngasi pawni singa punabada lup asi ko kamena santa nahakpam na hai lengana Kokomi ga wai sana bagi damakta ngasi chebau tharakhiba asi hauji phawli oina tangai tangdangwa phire ama lepa leitri ing 2023 gi chok lasing aniga kulumdoi gi me ahumdagi hawduna chathargi irang asigi manungda Ministry of Home Affairs amadi state asigi kasi phawa pan kiba lenga na kari wai sana kiba haibadu lup asigi advisor yawn thomi singi han kumna khanna leina kibani madugi matungda lenga na wari sana ba natraga sanada ba haiba phire lekani mang hai tonglaw bida thoki ba laibak thiba thodo asigi achumba wai bu thopiu loina TM akasomda kuki militant sing na chathar ki attack ta like mi ani hat gi senaba mi sing phadan ahakpa chairak biga dabni haiba lenga asigi taksin duna laglaba sunga si phawa lenga ki maikeidagi positive oiba response ama ta pidana leiri asiguma lenga asigi thausadaba thong ase sauna raba lamdam asigi miyam achumba langla langjing puthokpiu haiduna makhal makha kayagi khongjang angasi phawa leptana changsin duna lagli Kokomi na changsilagi bo khongjang gi saruk ama oina pakhum amadi nimina si haibai khongjang gi mobilize toba loire khongjang asi budde hujik makha tabu pauna ngaragi numita Manipur police na thakib action adu yaningde hojik Manipur police na khongjang sil lipasing ni marang kaya decision duna phaba ponba tawbu su lepti lenga na sumarana madi matokar ba thoki ba haibagi achuma langla langjin phidok pu mota tumin lesin duna miyam asi wahan duna lei marang wangjin Manipur police ki personal sing gari kya thugai bi tawsa thakib adu DGP amadi home department gi makok thobo official sing tumin lesin lipasi tarikino mi kya police na tunga ek pansin duna phaba amadi gari thugai bana singbagi matakta action lokatra badi miyam na loina legality na minasi loina Kokomi na sila iba demonstrative oiba kuna si miyam loina kuna changsi minasi
ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯅ ꯗꯦꯃꯣꯁꯇ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯄꯥꯔꯁꯣꯟꯁꯤꯡꯒꯤ ꯃꯤꯌꯥꯝꯅ ꯅꯝꯊꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯁꯤꯟꯕ ꯑꯃꯗꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯐꯥꯗꯨꯅ ꯐꯨ ꯆꯩꯕ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯀꯣꯀꯣꯃꯤꯒ ꯊꯧꯃꯤꯁꯤꯡꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯐꯤꯔꯦꯞ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯔꯛꯁꯤꯗ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯃꯉꯥꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯁꯤꯑꯦꯝ ꯕꯪꯒꯂꯣꯔꯗ ꯇꯝꯕ ꯃꯤꯌꯥꯝꯅ ꯀꯨꯞꯅ ꯀꯣꯀꯣꯃꯤꯒ ꯂꯣꯏꯅꯅ ꯊꯝꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯍꯪꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠꯇ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯒꯤ ꯀꯣꯀꯣꯃꯤꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕ ꯊꯝꯖꯈꯤꯕ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯑꯣꯏꯕ ꯈꯣꯡꯖꯪ ꯂꯦꯞꯄ ꯔꯦꯂꯤ ꯑꯃꯁꯨꯡ ꯁꯤꯁ ꯏꯟ ꯄ꯭ꯔꯣꯇꯦꯛ ꯀꯌꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯤቭ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯊꯣꯂꯥꯎꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕ ꯅꯠꯇꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯒ ꯃꯤꯌꯥꯝꯒ ꯁꯝꯅꯔꯛꯇꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯏꯍꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯁꯤꯒꯤ ꯑꯀꯛꯅꯕ ꯄꯣꯠꯐꯝ ꯅꯠꯇ꯭ꯔꯒ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯔꯣꯏꯕ ꯑꯣꯏꯕ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯑꯔꯦꯞꯄ ꯑꯃ ꯊꯣꯛꯄ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯐꯝꯗꯒꯤ ꯅꯝꯗꯨꯅ ꯄꯥꯎꯈꯨꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯄꯤꯖꯔꯤ ꯋꯥꯡꯈꯩ ꯀꯣꯡꯕ ꯔꯣꯗꯇꯒꯤ ꯌꯥꯝꯅ ꯃꯤꯌꯥꯝ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯏꯍꯧ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯝꯃ꯭ꯌꯨꯅꯤꯁꯀꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯥꯖꯕ ꯉꯥꯏꯕ ꯃꯊꯧ ꯇꯥꯗꯦ ꯑꯦꯟ ꯁꯟꯖꯣꯏ ꯇꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯑꯃꯨꯀꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MSF ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ PLM PAM ꯄꯣꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯦꯝꯔꯣꯚꯥ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯚꯣꯂꯨꯟꯇꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯀꯣꯍꯔ ꯀꯝꯃꯤꯇꯤ ꯑꯣꯐ ꯋꯤꯃꯦꯟ ꯔꯥꯏꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯤꯌꯥꯝꯅ ꯋꯥꯡꯈꯩ ꯀꯣꯡꯕ ꯂꯝꯕꯤꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯀꯤ ꯄ꯭ꯔꯣꯐꯦꯁꯔ M ꯁꯟꯖꯣꯏ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯀꯣꯡꯕ ꯕꯣꯕꯤ ꯂꯝꯄꯥꯛꯇꯒꯤ ꯍꯧꯔꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯂꯥꯛꯈꯤ ꯔꯦꯂꯤ ꯑꯗꯨꯗ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯌꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯊꯠꯈꯤ ꯃꯐꯝꯗꯨꯗ ꯁꯟꯖꯣꯏꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯇꯨꯡꯗ ꯔꯦꯂꯤ ꯑꯃ ꯊꯪꯕꯩ ꯌꯣꯝꯂꯥꯡ ꯂꯩꯃꯔꯣꯟꯅ ꯆꯪꯈꯤ ꯑꯗꯨꯃꯛꯄꯨ ꯑꯊꯤꯡꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯈꯤ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯨꯅ ꯇꯪꯈꯥꯏꯈꯤ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯌꯥꯝꯅ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ ꯒꯣ ꯕꯦꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯑꯃꯨꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ ꯁꯟꯖꯣꯏꯅ ꯍꯥꯏꯈꯤ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇꯒꯤ ꯂꯨꯞ 5ꯅ ꯂꯦꯞꯇꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯔꯦꯂꯤꯗ ꯈꯣꯡꯖꯪ ꯆꯤꯜꯂꯤꯕꯁꯤ ꯂꯥꯛꯂꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯟꯈꯤꯒꯅꯤ ꯁꯟꯖꯣꯏꯅ ꯍꯥꯏꯈꯤ ꯃꯤꯌꯥꯝꯁꯨ ꯌꯨꯝꯗ ꯂꯩꯕꯤꯒꯅꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯜꯂꯁꯤ ꯃꯍꯥꯛꯅ ꯍꯥꯏ ꯏꯪ 1994 ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯗ ꯂꯝꯗꯝ ꯑꯁꯤ ꯃꯤꯌꯥꯝ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯕꯤꯈ꯭ꯔꯣ ꯃꯈꯣꯏꯗ ꯊꯨꯒꯥꯏꯔꯛꯄ ꯁꯨ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯇꯝꯅꯅ ꯃꯦꯖꯣꯔꯤꯇꯤ ꯐꯨꯔꯨꯞꯀꯤ ꯈꯨꯠ ꯊꯥꯜꯂꯒ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯏꯍꯧ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯏꯔꯝ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯥꯖꯕ ꯉꯥꯏꯕ ꯃꯊꯧ ꯇꯥꯗꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯅ ꯂꯩꯉꯥꯛꯍꯟꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯏꯔꯩꯕꯥꯛ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯕꯣꯝ ꯀꯥꯞꯄ ꯇꯣꯛꯀꯗꯕꯅꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯏꯍꯧ ꯑꯁꯤꯕꯨ ꯌꯥꯎꯒꯗꯕꯅꯤ ꯏꯔꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯕ꯭ꯂꯦꯛ ꯂꯣ ꯔꯤꯐꯤꯜ ꯇꯧꯔꯤꯕꯁꯤꯡꯒꯤ ꯑꯃꯨꯛꯀꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅꯁꯨ ꯁꯟꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ 19 ꯂꯥꯛꯄꯗ ꯑꯃꯨꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯁꯟꯖꯣꯏꯅ ꯃꯩꯔꯥꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯍꯥꯏ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯏꯈꯦꯡꯂꯛꯇ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯜꯂꯝꯕꯅꯤ ꯉꯥꯛꯂꯝꯕꯅꯤ ꯏꯔꯩꯕꯥꯛꯀꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯕꯁꯤꯡꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩ ꯀꯠꯄꯗ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯂꯩ ꯀꯠꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯁꯛ ꯃꯃꯤꯡꯗꯤ ꯄꯟꯗꯅ ꯐꯣꯡꯗꯣꯛꯈꯤ